Chief Engineer na yingsinba laktragadi lambi semba thinglagani hana village committee na phongdokhre. Kundrakpam ACG kaibi lambi koilas thabagi thaba asi maong tadana sathare maramaduna Public Works Department ki Chief Engineer masa laklaga yingsiladrabadi lambi semba ki thaba asi Thingjinlagani hana Tiger Camp Village Development Committee ki Secretary Ayekpom Kawbuluwang na phongdokhre. Tiger Camp Village Development Committee ki Secretary Kawbuna hai kaibi ki lambi semba ki thaba asi work order da yauriba guideline ki matungina WBM marol ani thagadabani WBM ki marol ani lauba loiraga matam kuina koilas thadana thambadagi mathak thangba nungsing adu hojik loina kap thokibadagi opul waiful ngakta ngairaba laiba kanongga napsinadaba maong amada laire WBM laukidaba lambigi mataida napi hauraga mafam phawba phit taranipan suna bani haiduna napi mathakta koilas thajle hojik lambi semleba masigi matung tarakpa chahi taramanga de atopa program ama amuk lambi asi semna bagi damakta hapa yaroidabana hojik semlingaida quality control tawraga semhaunaba PWD gi Chief Engineer laklaga yengsinbiu karigumba yengsinbidaba thoklabadi hojik thabak suriba ase Thingjinlagani koilas thakiba numit tarani phawba sudriba mafam kharadasu hojik lambi kaiba horakle lambi ase phajara semhaunaba tangai fadana Chief Engineer masamak laklaga yengsinbiu haina kawbana phongdokhe. Ukhrul gi LM Block Saulen Sepu amasung lamlai simphai lam ekar Manipur da tharamba popi pambi sing ngarang Executive Force na Ukhrul Forest Department ga loinana mang tahan khibaga loinana mafam adu da popi thabda sizinaba sang taraga taruksu mai thadoktuna manghan khre haina police na phongdorakle. Malem thongam ngaseyo aso angam yaudana BSF ki special convoy na ngak selaga Senapati district tagi tek takaidana Sekmai police station da thunglakre hari PR lengak na maitei bungak piba ngamdrabadi isara ngaksarage IDP singsu miyoibani PR lengak na kawdaba phai hat ke haragana punna hatokpiro haina thawal da protest tawkre. Maitei singbu malem dagi mothatnaba proxy war satharabra haina thamlakre. Torbong kangbai amadi phagak saw ekhaida Kuki narco terrorist singna akana mong da nauna amuk landarak pahaibsi aphaba khudam nate haina leimarol sanura lamjinglop laisalna serol amada phongdorak pagalonana lengakna tamdagi khulai punamak lokhalaga Kuki singdagi khulai lokhatana thamlaga Kuki singna tawningbata tawhaliba se maitei singbu malem sidagi muthat khinaba proxy war ama satharabra haiba wafam thamlakle kumja 2023 gi May 3 dagi horakiba irang asana Kuki narco terrorist singna maitei kya mihat thina hatkre yung kya maina tumna thakhre miyo kya amana ngasi phawa thiba khangdana leire aduga miyo lising kya na masage maramdamda lanjenaduna mayumda leiba phangdana wana chapam thapam khangdana relief camp singda leire India government sabsaba miyeng ama ngasi phawa yengbidabana lanjenarappa miyam singna wana relief camp singda leire maiteina India gi Family Planning yaurubadagi TFR 1.7 oiduna khunai si mutpagi maikai romda tapna sangsilakle asumna khunai da lakliba singnaba singa se akoina manaduna pakhum pi haudrabadi akoigi khunai gi laibak tamba ngamdaba phibamda sangsinkhagani haide mitop miyan chada maram chadana lam yonba thingbagi khongjang hena chetsilagani haide matam amagi kanglaipak ngasigina Manipur matam ge thokiba thawdo wathok kayana akanba saphu kaya piduna leiriba leba asda makhatana sigumba thokhreba thodok sing ase ngasigi mirolda amuhana thoktana ba kanglaipak kanba lubna haukiba sahi kiyadagi hauna Manipur gi lam amata mitop miyansa singda maram chadana yonba piba thingduna lakliba se amuka hena sesinna ba honaragani haina kanglaipak kanba lub KKL Manipurna zerol amada phongdorakle zerol sina makhatara duna kumjat 1718 dagi 1726 phawba thokiba sahi taret khuntak pa haina khangnariba thawdoktuna ngasi Manipur gi puwari da mikha ponbagi awasai thengkya mayek sengna ikhogi miyamna khanghanke madugi matung 1891 gi Anglo Manipur war gi matung da handak mitop miyan sakya na Manipur bu yotsinna bo honarakliba thawong asina anowa para ama amu aikhoida tambiri saidang ba kya na lamdam sida mahum saduna yumling khuling na bo honarakpa ngasi su lepalaitana chatharakle masigi mahaina ngasi di lamdam asida asawba sai thengpi duna aikhogi miyam khuntak lan siduna hingle punamaksing asi yengloraga amadi nainaruraga thokriba thawdok sing ase ngasigi mirol singda amuhana thohandanaba KKL na haukiba sahi kayadagi hauna Manipur gi lam amata mitop miyansa singda maram chadana yonba amadi piba thingduna lakibane
Puarigi tangka kya da thokiba thodok kya na akhoi missing amadi lam kya mangdona lakpana ngasi di somna tangi square kilometer lising kunitoi chahumga kunga taret khakta da mitai Manipuri singi lam oiduna leire masina tungi mirol singda sinarakadaba awaba kaya yengduna KKL na mathau ama oina pangthoktuna lakle noma kangdana hengalakliba mitoki masingna lakhalakuna mitai gi khongol mutki gadra pakhatuna mitai chanu kaya bu mitop tamayum pan khidana ba lauduna amadi thengduna lakle adobu puna maksing tungda thorakadaba kaya uduna lauriba amadi thabak tawriba KKL bu ngasidi lebak miyamna communal oiba lup amagum uri prithibida leiriba mipum khudimak amadi maitai singi ariba pawrowda hairamba leiba amagi lauri yumpham nupi anga ka ngakpa habisi principal aduda KKL na soi phadraba ithawni khana tawbane hairi andak mitop Kuki amadi maitai anigi landa mabuk sengdaba India government amadi mitop Kuki anina sarok sinaduna maitai singi lam kaya khudum chansinduna thamle hairiba lam singasi kanaguma phurup amadi miyoi amatana lam insi ama phawba maming onba amadi laisinba yaroi amadi maitai singi lamda mitop Kuki singna lairamba lam kaya maitai nataba mitop singna laisinba maming onthoktuna laiba yonbagi process amata tawbusu yaroi crisis asigi khudong chaba lauraga kanglup amatana disputed lam singda changba amadi sijanaba yaroi masida mari lenaba department gi makok thongba singnasu mikup nahum singna laigadabane karigumba laiba yonbagi process tawramlabade KKL na araibi thawna puthoktuna thingna bahonagane masida yellow phuruk kayana sumateng panglakane habagi thajaba thamlakle National Highway gi nageta truck kaya khamjinbana khudong thiningai oihale haina phongdorakre Imphal Dimapur National Highway da changlakliba truck amadi atai pot puba heavy vehicle kaya ama National Highway asigi nageta khamjinbana maram oiraga numidangi matamda yamna khudong thiba kaya ama mayaknariba asida government gi mari leiraba authority na karisu usinadana leiribra habagi wahang ama miyamna hangnarakle National Highway asigi nageta mapandagi pot pusilakpa truck amadi atai asoba gari kaya numidangi matamda khamduna thamba sina lambi asida khudong thiba kaya ama mayakna hale habagi wakal padagi ngarang numida akhanaba tem amana yengsinba chalubada koirengaidagi mantri pukhri phawba sida chawrakna gari nifu yankhai hena numidang lambi gi matai da khamlaga ahing yaraklaga leramba thengna khe mafam adu da driver amasung handyman sing adura makhoi gi gari sing adu lambi gi matai da khamjillaga sak enjang phawba thongduna leramba thengna rakhe mafam adu da gari khamlaga leramleba driver sing adu ayamana mapan gi state sing dagi lakpa oiramkhe makhoina haibada Manipur da mapan dagi pot pusilakpagi thabak torokpa si sahi nipan mapan gi mamangda lisang sina tawduna lakpa kaya ama yauri makhoina numidang waram Dimapur dagi Manipur da sanglaklaba matung numidang gi matam asida koirengai amasung mantri pukhri area gi National Highway asigi nageta khamlaga sak saraga ahing yareklaga nongalaba matung state asigi atai district singda pot thabagi thaba ase tawraga lai aduga gari kharadi numidang gi sak saba loiraga adumak numidang gi matamda adumak atopa district singda chatlaga pot thabagi thaba ase tawi hare haujuk lakleba wafam di numidang gi matamda National Highway gi nageta gari sing khanduna matam koina thamba si lona yadaba amasu oibaga loinana masina numidang gi matamda gari accident tawnabagi maram amasu ohele hiramasiga mari lenana asiguma khudong thiba kaya sidagi ngak thoknaba haiduna state government gi maikaidagi cherol khara official oina thokpa natana thoidokpa singthaninga oiba yaba thabak sing paikhatpa udre logi oiba mijengda yengba matamda National Highway singi nageta gari parking tawsinba matamda serak sing phaninga oi maroina Manipur Highways Act 1979 amasung National Control of National Highways Land and Traffic Act 2002 gi makada thabak sing lokhatpa yai laibasiga asoba city singda National Highway gi nakanda parking tawa matamda lupa sanga dagina lising manungda fine lawi karigumba amu hanjena toropat matamda di lupa lising tarama phawgi sangda fine thihanbagi thabak asi sathari hari Thailand amadi Cambodia kapnabada Thai gi lanmi 18 sikhre Thailand amasung Cambodia kapnabada Yamdrabada Thailand mi 18 misam 18 sikhre amasung mioi lak anika lising humdra hena lanjena haina Thailand gi Defense Ministry na yumsakese numita laukthokre Defense Ministry gi spokesperson Surasan Kongsiri na haiki lebawpa numit ki ahingdagi yumsakese numit ki ayup phawba Cambodia na border area singda khulai asoba sing sijinaduna Thailand da makhatana attack tawki amasung Thailand na khud hanke mafam kharada thamba curfew khudaktagi chanagani haina Thai military na lebawpa
नुमित लाउथोके थाईलैंड की फॉरेन अफेयर्स मिनिस्ट्री ना थाईलैंड कंबोडियन बॉर्डर द ओइब फिबम की मतंग द लेबासुगी फिरेप लेबा पोप नुमित अमु हना लाउथोके कंबोडिया ना हाना सिसफियर अमा लाउथोकपा सिसफियर अदु असेंगबा अमसुंग तुंग कोइना चटपा ओहनबा अमसुंग माइन सांगदोकपदा पुक्चर सेंगना अमसुंग लुमना लौदुना मतेंग पांगबा मथौ ताई हाइना थाईलैंड की फॉरेन मिनिस्ट्री ना हाइखे निनी की खोंगसत मोदी आसाम लाखदौरी है प्राइम मिनिस्टर नरेंद्र मोदी नुमित निनी की ओइबा खोंगसत अमदा दिसंबर कुंदा स्टेट सिदा लाखलगनी हाइना आसाम के चीफ मिनिस्टर हिमंत बिस्वा शर्मा ना फोंदोखरे खोंगसत असिगदमक सेम सारिबसिंग येंगसिनखिबा शर्मा ना पाउमिसिंग हाइखि प्राइम मिनिस्टर थागजु नुमित की नुंगथिल पुंग 2 मिनिट निफुमंगा ताबदा गुवाहाटी दा थुंगलगनी अमदे आसाम के अहानबा चीफ मिनिस्टर गोपीनाथ बोर्डोलोय की मितम अमा माइखुम हांगदोकने मदुगी मतुंगदा मोदीना लोकप्रिय गोपीनाथ बोर्डोलोय इंटरनेशनल एयरपोर्ट के अनौबा टर्मिनल अमा हांगदोकनी हाइना महाना फोंदोखे महाना हाइकि नुमित अदुमक्तदा प्राइम मिनिस्टर ना एयरपोर्ट मनाक्ता पांगथोकपा मियाम की रैली अमदा वांगांगने रैली अदुगी मतुंग आसाम के तोंगान मफमसिंगदगी पार्टी वर्कर्स अमसुंग लुचिंगबसिंगा वारी साननबगीदमक मोदी स्टेट बीजेपी के हेडक्वार्टर दा चटकनी हाइना महाना फोंदोखे जेल सिंगदगी मोबाइल फोन अमदी गंजा फगतख्रे हाइरि हौखिबा पुंग 36 कर्नाटका के तोंगान मफम सिंगदा लैबा जेल सिंगदा चथबा अखनबा ड्राइव अमदा मोबाइल फोन अमसुंग गंजा यावना अथिंगबा थमलिबा पोलम किया फगतख्रे हाइना डायरेक्टर जनरल ऑफ पुलिस प्रिजन्स आलोक कुमारना ngarang फोंदोखरे कुमारना हाइकि ड्राइव अदुगी मतुंगदा बेंगलुरु जेल दगी मोबाइल फोन 3 अमसुंग थांग मरी फगतपगा लोइनना मैसूरू जेल मोबाइल फोन 9 सिम कार्ड 13 फागतखे बेलागाटी जेल मोबाइल फोन मरी गंजा ग्राम 463 फागतपगा लोइनना मैंगलुरु जेल मोबाइल फोन मरी विजयपुर जेल मोबाइल फोन फागतखे हाइना महाना फोंदोखे जीजीपी प्रेजेंस ना हाइके जेल सिंगे मनुंग लोन यादब थबक थोरम सिंग चथब थिंगनबगीदबक मखोइना सिगुंबा अखनब ड्राइव सिंग मखाताना चथखिगनि हाइदे।